Lemakonggi yung may taki ba dugi mayan na police commando deploy tokre Okizo Council Joint Secretary Yumda Cobra Commando no red chathakhre hoki batang tara mathagi nung tilpung amaga minute Nipuram tama tamda koki protester singna may taki ba may tegi milene trabi yung sing adugi meter yang kairom lapna state force commando person sing deploy tawba hokre amarom da CRPF ki Cobra Commando na kangpok bidalaiba Kokizo Council Joint Secretary Yumda red chathakhre adumapur red chathaba matamda aduda Kokizo Council Secretary masadi Sujanpur meeting amagi lekhibana thenakite hairi resna phangwa pawgi source amagi matung inadi lemakongda nuthil bobota irang namaram oiraga lanjenar pudagi milene draba meetegi yumtar kokisingna mai thakiba adu mai lenena ngarang chief minister na sia laudana pangthokiba high level committee meeting ama thodo adugi matang da khanar matungda state commando sing deploy tabu hokibani hairi amar July 12 gi ayuk anganba pung 2 makhai rom taba matamda Cobra Commando na Kangpopi district ki Bongtha zone da leba Koki NP Manipur gi secretary su oiriba Kokizo Council gi joint secretary Domilan Hoki ki Yumda red chathakhre adu red chathakiba nimida Kokizo Council joint secretary masamakti Koki NP gi president ga loina Sujanpur da meeting ama chatkibda gi thenaki de hairi CRPF ki Cobra Commando na Kokizo Council gi joint secretary gi Yumda red chathakiba thodo adu council asigi makai dagi yamna kan yang da phungtokre Council asigi makedagi thadar bojol amana hairibana Cobra Commando gi team aduna nungai matung pung 2 makhairom ta matamda imung unagi me singna tumlinge matamda search warrant amata putok tawdana yunggi thong hanto olaga imung da changlaga tibum wi thabak adu chathakibani thodo aduna maram oiraga imung unagi me sing marone nupi angang sing aki tujungwa kya mayonare sigamba thong sing asi akan mong dianing de Kokizo Council gi join secretary Domilan Hokip Asimiam Nikai Kumariba Civil Society Leader Amani Kariguma Mari Lenaba Authority gi Makedagi Miri Asigi Yumda Tigumagi Tabak Chatagi Haiba Tarabasu Mari Lenaba Sindagi Mangzunana Ayaw Lauraga Lena Legan Processing Ngakna Amasung Loan Yaba Mong Dikai Kunaba Mong Chathagadabani Proper Processing Amata Yaudana Ahing Nungaida Red Chatagi Babase Rule of Law gi Wangmodani thodo asi akan mongda condemn tawi security force ki makedagi citizen kudimaki right amasung dignity sing ikai kunawalena law leiba logi leiba framework sing adu ngang chakadabani Kokizo Council makedagi dominal hockey amasung haki munungi demakta sab chana lepli lena mai lena ba security personnel kudimana makha tana satharak operation sing da masigi leiba chana kalno sing asingana professionalism oina ongda thabak tongnaba khangalakli hairi Kangpopi district ki Makui amasung Lasang area the security deployment hangkat hanbiu Koki NP Kangpopi district ki IT road yauna Makui amasung Langsang area the security deployment hangkat anduna mafam asigi kunja lumi sing labuk turning tam soyangam yaudana low suba yahan biu haina Koki NP Tinglang road Lahangna Thadoro Serol Amana Hairi Serol Simakata na Haribana Hariba Kul State Security Force Tabagi Kudong Sabalodana Labuk the Low Subagi Sinariba Mini Power Tiller Amatuga Yakai Torumbagi Todo Adu Akan the condemned away Makuida deployed to River CRPF Kanguna Mafum Adugimia and Tina Action Bangamdre Kulasida Security deployed Torabasu Asiguma Todosing Asi Yamna Toina Tokli Madamadana Mail Never Security Force Gimakidagi Jaga sing asida active oina thabak tonanaba taksali phamadada Hopkin cover longi ama labugda thabak sudana leingaida kulai paibasina attack todana halam kiba amasung miyoi asina sinaramba mahaki mini power dealer amang ata tholambagi thugok adugi miya maruina labugda thabak suribasing akito jingba kya mai onare thodo adu Makui village authority na CRPF ki kanggo singalena pham adugi yam da labuk thabuk subada aki tujungba yaudana sunaba khangalam kiba numitagi hek nongarmada thokibani maram aduna asiguma thodosing asimaka tana thoktana pham aduda henba security deploy tabiu hairi amaram da Kangpopi district ki Gongpaljang village dagi Hakolet chingsit ko mi ema ngarang tilpung marirom ta matamda kulai paibasina labuk da thabuk soringaida hatolang kibagi thodo adu thadok NP amasung kotogi makedagi akan mong the condemn tawi hairi lok ani asin thadrak tongan no serol singda haibana thodo adu right to life amasung mafam adugi miyamgi punsi mahing da saung singna ba amani maram asina Manipur government ki makedagi IT road amasung masiga thangnariba area singda security hengkalanduna live pipe singna maning tawba ngamdana ba honahan biu hairi Odisha loina binama ko kamapal thongwadagi lakana bangamdana pura sire Odisha ge Bolangi district imung munungi wahudagi mate menau khanarapada
ꯃꯄꯨꯔꯣꯏꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯅ ꯃꯀꯣꯛꯇ ꯃꯣꯕꯥꯏꯜ ꯐꯣꯟꯅ ꯊꯣꯡꯕꯗꯒꯤ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯁꯤꯔꯦ꯫ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯤꯒꯨꯝꯕ ꯋꯥꯍꯧ ꯑꯃꯗꯒꯤ ꯃꯇꯩ ꯃꯅꯥꯎ ꯅꯤꯡꯉꯥꯏ ꯁꯪꯖꯥꯟꯅꯗꯨꯅ ꯈꯠꯅꯔꯛꯈꯤ꯫ ꯑꯀꯟꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯟꯅꯗꯨꯅ ꯈꯠꯅꯔꯝꯕꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯕ ꯃꯣꯕꯥꯏꯜ ꯐꯣꯟꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯀꯣꯛ ꯊꯣꯡꯕꯗꯒꯤ ꯐꯤꯚꯝ ꯊꯤꯅ ꯁꯣꯛꯂꯕ ꯃꯤꯑꯣꯏ ꯑꯗꯨ ꯈꯨꯗꯛꯇ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯟড ꯍꯦꯗꯀ꯭ꯋꯥꯔꯇꯔꯁ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯈꯤ꯫ ꯗꯣꯛꯇꯔꯅ ꯅꯤꯡꯊꯤꯅ ꯂꯥꯌꯦꯡꯕꯗꯒꯤ ꯐꯤꯚꯝ ꯈꯔ ꯐꯒꯠꯂꯛꯂꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯗꯤꯁꯆꯥꯔꯖ ꯇꯧꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯍꯛꯆꯥꯡꯒꯤ ꯐꯤꯚꯝ ꯆꯣꯛꯁꯤꯜꯂꯛꯄꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯃꯨꯛ ꯍꯟꯅ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯔꯇꯔꯁ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯈꯤ꯫ ꯗꯣꯛꯇꯔꯁꯤꯡꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯄꯨꯟꯁꯤ ꯀꯟꯕ ꯉꯝꯈꯤꯗꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯅꯕꯒꯤꯗꯃꯛꯇ ꯀꯦꯁ ꯑꯃ ꯂꯧꯈꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫